Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Sakang daba khulai paiba singna nomai kapsilapada, Bisnupur Jilage Naran Saina Maning Sing Dalaiba, Sama Kunipan Suba CRPF B Company Battalion gi, Inspector ama yauna personnel ani lekhidre ani amana soklai. Bisnupur Police na ngarang Nambol area da thibhumigi thabak chathabada, Sapon Cap Kunda Hablaga Puramba Heroin Powder Gram Sani Kuntrani Pan Phare. Amasung Leibaga sige Raja Tarani Thoy amasung Jammu Kashmir Union Territory gi ngarang pangthokiba ani suba tangka ki Lok Sabha mikhalda mayai oirapadagina sang wangna vote thadanakhi. Sakang taba khulai paiba singna singthaktagi nomai kapsilapada Bisnupur Jilage Naran Saina Maning Sing Dalaiba Sama Kunipan Suba CRPF B Company Battalion gi Inspector ama yauna personnel ani lekhidre ani amana soklai. Khulai paiba singna haukiba ahingi nongyai matung pung tarani thoi makhai tarakpa adwaida nomai kapsilapaduda Inspector ama yauna CRPF ki personnel mari sokhi makhoi ahan begi oina Bisnupur District Hospital da layangna pokhalakhi. Adumainamag Hospital Authority na Inspector adu sina purakli haina phongdorakhi. Atopa personnel ahum adu Imphal gi Rims Hospital da makata na layang na pokhalakhi maduda atopa personnel amasu laikitabani. Soglaba personnel ani adu hauzik makata na layang bagi thabak sathari. Sagolmang Police Station gi manungsan na leiba Sinam Komda ngarang mangkhiba khul ngapa adu sina phanglai. Mahag Sinam Kom khuldagini. Masagi sahi kunthrom do sure masa ani leire hairi. Manipur dangarang outer Manipur Parliamentary Constituency gi lemori ba Vidhan Sabha Kendra tarahum do da potha da nakrai. Ani suba tangka ki Lok Sabha mikhalasida pung manga phaba da potha da pigi sang sa da humudra taruk dasmik sune toruk waikhi. State amadi Central Security Force ki akanba ngaksel thoranga loinena ngarang potha da nakhiba jila nipan gi manungsan ba kendra singadudi Zaribam jila gi Zaribam Tengnopal Jila gi Tengnopal, None Jila gi Nungba, Kamjong Jila gi Phungyar, Ukhrul Jila gi Ukhrul amasung Singai, Tamenglong Jila gi Tamenglong amasung Tamai, Pherjol Jila gi Tepaimuk amasung Thalon amadi, Senapati Jila gi Karong Mau amasung Tadubi Vidhan Sabha Kendra singni. Tangkak asigi waina punna voter lak mari lising maripu mari samapan nipu mapan na polling station sanipa nipu nipan da vote hadanakhi. Polling station singi manungda Raja sida hausi tholiba irang na maram aduna lanjanari ba voter singi akhanaba polling station mapan hangtokhi. Masigi manungda polling station amadi sumnetagi voter amakhang na vote hadanaba hangtokhibani. Rajapal Anusuya Uike ngarang Works Mantri Govindas Konthosam Public Works Department ki Chief Engineer amadi PWD ki official singa unaduna Raj Bhavan da samgat sagatpagi thabak singi matang da wafam kaya khanakre. Raj Bhavan manungda nauna sagadaba building amadi hall na singba nauna semjanbagi matang da unabadu da wafam kaya khanakhi. Jawaharlal Nehru Manipur Dance Academy ki Director P. Bilas Singh ngarang Rajapal ga unaduna Academy aduda semgat sakali ba tongan ba thabak thorum singi matang da kumna khanakre. Sri Bilas na Academy asigi foundation amasung diploma course da mingsan ba yabagi sahi khara komthok pinaba Academy asigi chairperson su oiriba Rajapal da taksinki. Director gi wafam adu Rajapal na in principle oina ayaba peki masina lam kaya da thawai yauna honajariba miyoisingda thoidokna kanaba pirigani hairi. Thoubal jila gi yaripokta laiba Yambem relief camp ta lairiba miyam gi damak lemna laing bigi kemama Assam Rifles na ngarang pangthokre. Manipur da handakta nongle nusena maram moduna mayum makai humdokraba miyoisingna lairiba relief camp aduda tangai phadana sangba polam sing Assam Rifles na kusinaki kusinagaba polam singi manungda mopak amasung mopak phidakna singba yauri punna miyoi sani niputa kanaba phanganki. Bisnupur Police Station gi nupi police yauna osina lusingba team amana nambol amasung masigi akoibada thibumagi thabak chathabada Sapon Cap Kunda hablaga puramba heroin powder gram sani kuntrani pan phare. Polamadu auto rickshaw ama amasung alto car amadagi phagatkhibani. Social media da thakapa warol amada Manipur Police na hai thodok asiga mari lenana miyoi manga phagale makhata ba aingi thabak lokhan bagi dabak Nambol Police Station da sinakre.
Security Force na sing amasung tampaki jila sing singnaba mafamsingda thiba humbagi amasung area domination ki thabak leptana chathari. Social media da thagatpa warol amada Manipur Police na hai National Highway 2 da posei puba gari sahum nifu nipan Imphal tamna asoi engam yaudana purakhi. Gari sing asoi engam yaudana sato sasin tawba yahanabagi tambak singnaba mafamsingda security convoy ningthina thamli. Tongan ba jila singda checkpoint sama kuntaret hangdogli amasung miyoi sama kuntramapan singnabadagi masin hangmagi thabak sathaki. Paugi marak thanna atenba break ama. NABH Phanglaba AOI Babina Specialty Hospital asida Medical, Surgical, Radiation Oncology, Nuclear Medicine laying bagi khudong chaba vizari. State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni. CMHT PMJOY card paiba amasung government employee singisu laying bada khudong chaba vizari. Dr. Singna tumor board phamduna anaba singi laying da chawna mating pangli. Akupa marol gidamak AOI Babina Specialty Hospital, Sajiva Jail Road, Kabaisoi, Imphal East, Tanabiu. Tabiriba Pawasi, Akashbani, Imphal Degini. Leibaga Sigi Raja Tarani Thoya Masung Jammu Kashmir Union Territory Gingarang Pangtokiba, Anisubat Tankaki Lok Sabha Mikhalda, Mayai Urapadagina, Sang Wang Bot Hadanaki. Ngarang Mikhal Pangtokiba Lok Sabha Setching Adudi, Kerala the Kun, Karnataka, Taramari. Rajasthan the Tarahomdoi, Uttar Pradesh Masung Maharashtra ki Nipan, Madhya Pradesh ki Taruk, Assam Masung Bihar ki Manga, Nongso Bengal Masung Chhattisgarh ki Ahum, Manipur, Tripura Masung Jammu Kashmir ki Amamamni. Ani subut tangkak ta Mikhal Pangthokadaba Madhya Pradesh ki Betul Scheduled Tribe Parliamentary Constituency ki oinadi Bahujan Samaj Party ki mirep lekidabadagi Ahum subut tangkak ta oina Mikhal Pangthoklagani. Ngarang Mikhal Pangthokiba Parliamentary Constituency singi oina bot hadabagi sang punna yengbada sada humpumari oiki. Outer Manipur Lok Sabha Kendra ki mirep mari yauna punna mirep lising masani anina Mikhal asida lamba tawnari. Ngasi phongba pause singi maroiba pausingi damak haujik Okram Umadhini leire. Umadhini. Thagachari Dwijamani. Outer Manipur gi anisuba tangka ki Mikhal ngarang pangthokiba mafam khara da charangna bathokiba Congress na polling station khara da repol taunaba CEO da wakat khiba amasung sinam kom da khut thokna khibagi pauna ngasi phongba pauche ayamba da maruiba pau oina fongnari. Manipur News da Hingsa gi thaudok kaya gi marakta outer gi anisuba tangka ki Mikhal pangthokre miyoi ama kidnap tawkre polling station manga da EVM thugai khre haiba banner headline asiga loinana polling station tarama panda repol taunaba Congress na CEO da wakat khre haina sub headline piri pau asi tongan ba moong da headline tawduna pauche ayamba da maruiba pau oina fongde pokna famda Outer Manipur gi anisuba tangka ki Mikhal da voter cha da humputara taruk dasmik sino taruk ki chang da bot thada na khre haina han headline tawri paw asigi manung channa bot thada ki basing cross verification tawna ba wafam Supreme Court na ya khidre haina sub headline tawri Sinam khulda akan ba moong da landa rakre khut hanbada kuki ani sire haina naharol gi thodang da ani shuba headline tawri paw asi Ichel Express da su Sinam kom gi mitai khul singda attack chatharakre akan ba moong da khut thokna kre haina headline tawduna ahan belamai da maroi pa paw oina fongli sana laibak ta polling station da nongmai kapada chenaba miyoi ahum jail yaukre haina ahan belamai da fongli Narendra Modi bu chahi taruk Mikhal da saruk ya handanaba Delhi High Court ta petition ama file tawrakre haina huyanlan paw gi ahan belamai da fongli Sanga Express Manipuri amasung English edition da outer gi assembly constituency tara humdoida chada humputara taret dasmik ama nipan gi changda bot thadana khre ukrul amasung karong gi mafam khara natana ayamba mafam singda santi oina bot thadana ki haina headline tawri buffer zone sing central force na ngak sena ba kuki jo nupi sing na home ministry da dabi tawki bagi paw morning bell gi ahan belamai da fongli ani suba tangka ki Mikhal da su kuki jo sing na Mikhal da bot thada ki da bagi paw Imphal Free Press ki ahan belamai da fongli MPCC na polling station tara tareta repol tauna ba dabi tawagi paw Hillsonville Express amasung Ganfu Mail da maroiba paw oina fongli Tamenglong Times da ani suba tangka ki Mikhal da Tamenglong da cha da humputara mathoi gi chang da bot thada ki haina ahan belamai da fongli Dwijamani Thagachari Umadhini aroiba da maroiba paw mu Sakang da khulai paiba singna nongmai kapsilepada Bisnupur jila gi Naran Saina maning singta leiba sama kunipan suba CRPF B company battalion gi inspector ma yauna personnel ani leikhidre ani yamane sogle
Bisnupur Police na ngarang Nambol area da thibuhumbi thabak sa thabada sapon kep kunda haplaga puramba heroin powder gram sani kuntrani pan phagale amasung leibaga sige raja tarani thoya amasung Jammu Kashmir Union Territory ki ngarang pangthoki ba ani subat tangke ki Lok Sabha mikhalda mayai oirpadagina sang wangna pothadana ki pauloi sare